Ahanbada maruoiba pau pizari. Mama mapa oibesingna namthak tobasingdagi jeksabiu haina MSU amadi Karbi Students Association na fongdokre. African swine fever ga mari lejana awang sekmaida disinfectant kaptokre. Amadi Lamfel Police ke kanggu amana urea bag jahum chingmai rongi bisal manaktagi fagat kre. Kurumzari Poni TV na pizaba Manipuri pau miging tabili basingbu Jennifer Sarmana taram nokjari. Pungja si bagi maru iba pau sing sandok na pizari. Sandip University ki admission ki matangda Manipur da laktuna school asida lamdam asigi mahiroi singda khudong chaba kaya pigani haina lakthok lamba Gautam Thakur asi broker ni namthak toba miyoi ni haina Karvi Students Association amadi All Manipur Students Union MSU anina punna pangthokhiba paumi singa unaba amada livestream athobana fongdokre. Ngasi mahiroi lup ani asina punna pangthokhiba conference aduda MSU gi Vice President athoba livestream Wangzam Sanatomba Maitai External Affairs MSU Karvi Students Association gi President Thangsi Timu yauna saruk yaki Hiram asigamari lenyana MSU gi External Affairs Wangzam Wangam Banhai Sakang daba private agent kaya North East laktuna private university amadi college singda mahitam na bagi kudong jaba pigani haina thazaba piduna mahiroi kaya mingjanaba counseling pangthoklaga makoina pi khiba thazaba sing amata pidabadagi mahiroi kaya gi punsi manglakpa kaya amathoklapadagi lising ani kunma thoida MSU amadi mapanda leiriba Manipur gi organization singa punduna punsilasi aikoi haiduna mapan lamda mahitam gadaba mahiroi singi guide tawduna lakli Adubu public agent khara mafam asida laktuna advertise tawduna mahairoi kaya lana lamjing khigadawre habadagi mama mapa oibe singda jackson nabagi tamak miyam da khangan bani haina fungdokhi Agiming Wangdam Sanatomba Maitai External Affairs Secretary All Manipur Student Union aduga akhoi hantaki KSA ga akhoi jointly tongminar khosida fraud ki agent hai University na koi gina tragan agenda koi da promise ta uramane ba CC facility pigani CC pigani hai ba facility jing du pirakta ba hai de phi henkal kum matam da satra amadi parenting maruina North East lady ba koi da thangrba mayok na ba du koi gi PSang khak koi gi thengna budagi ko ngarang karamba agent su minatra lali hai ba gi verify gi process khak sathagi ba hai tare adugi matang da koi thamjage aduga makhata ba supplement di Karbi Student Association gi president amsung kanodagi moi supplement observe aduga makhata ba supplement question adu da Thoram aduga mari lenyana Karvi Students Association gi president Thangsi Timuna hai KSA dasu public agent khara laktuna mafam adugi mahairoi kaya bu tongan ba private university singda opportunity kaya pigani haiduna pukhraga fraud oirambadagi mahairoi sing adu halaktuna leire Haidiba thokdok asimak numit kharani gi mamangdagi Manipur dasu Sandip University gi public agent khara laktuna advertise tawduna mahairoi lana lamjing na bahotnare haiba paw fongbadagi Karvi Students Association da apang basiramba adumak MSU dasu thoklakani amadi mahairoi kaya mangba tare khanbadagi MSU gi office da laktuna Gautam Thakur haidiba miyoi asidagi jackson naba amadi mahak asi fraud agent amani haibadu khangan bani haina fongdokhi to 70 students from Caribbean has been suffered, and most of them has to come back to their home because they cannot afford the huge amount of fees to that university, because all are the private university. If they are failed to pay the course fee like in 1 month or in 20 to 15 days, the university not allowed them to sit in the examination also. These are some of the problems. So these are some of the false promises given to our students. So we must be very much aware in the entire Northeast, and we must disseminate the message in all northeastern state of India, because we are very much in ocean. These are the problems that has been faced in Caribbean long. So in coming days, if the same problem will face in Manipur, then it will be a very serious issue for us. It will be about the future of the students. University, but to aware our people, such
from such private university, those. Manipur Progressive Piggery Farmers Association Mapana handak manak swine fever sandorakliba asiga mari lenina awang sekmaida ani suba face ki manung channa disinfectant kaptokre ngasigi thoram asi Manipur swine fever nariba asida mateng khazitang oirabasu pangba ngamnaba miyamna tawrapa donation adu punsilaga disinfectant asi kaptokpani haina Manipur Progressive Piggery Farmers Association Mapha ki General Secretary Kundrakpa Malem nganbana phongdorakli Mahakna makha taraduna African swine fever asina Manipur gi mafam kayada sokhalakliba asidagi ngaktoknaba biosecurity measures lokhatpa mathau tai maram aduna miyamna mahik asi sandoktanaba okonda changba matamda tonganba fizol sandal amadi foot bath thambibaga loinena akoibada disinfectant chai thokpa loinena machinchak mapandagi pusilakpa matamda su disinfectant fazana tobinaba haiki World gi oina USA na approved tokraba vaccine Vietnam da putokraba su India da di Europe tribana hozik foba vaccine ka pagi kudong jaba asi laitri Northeast ki state taret asna punsilaga semliba Northeast Progressive Piggery Farmers Association Nephana state sing asigi Chief Minister Singda masigi matang da JP Sinduna athuba matamda masigi hidak asi India da su fanganaba hotnari haidi Hujiki African swine fever harib anaba sina atuki mati amangata thole aduna hujik nadriba jaga amasung laina sina soon riba jaga singi chilinau da association gi maigai dagi akoina appeal tawning badi mahika du changna bagi lambi singa sagi akoina mapan dagi akoina okon da changba matamda okon gi damakta tongan ba phi thambi ba okon gi damakta tongan ba sandal khungup naibi ba then akoi bada matam chana disinfectant chai thokpi ba adudagi entrance da foot bath thambiba haibadi akoigi veroxide na chingba sununa chingba chingje chaitoga khong si lupthoga natraga na khong je phajana adoda net laga changbiba ngasai akoi asida aina panjaningba madi akoigi Northeast Progressive Piggery Farmer Association NEFI na masulai awang nompok lamdamgi akoi state tare na pullaga semba hairibe association asina so akoigi concerned chief minister singsida state tare kisida lobby tawraga maseda koina memorandum submit tawraga athuba matamda masigi hidakse akoigi India government da taknaraga porakna baina akoi khandi khanari madubu masi kyam kuina matam changi ga dawno khangdabanina akanba section tharang lakhot Lamphel Police Station ki OC Khogendra Pangambam na luchingba kanggu amana mioi ahumche chang yauduna purakpa urea bag chahumga konana chungmai rongi visal manaktagi ngarang numit yungba pung 12 minute kuntrarom taba matamda fare Police tagi fangwa pau amana faraba mioi sing adudi moirang turenbam lekai tagi kumam razabala chahi yangkhaini toy apokpa laikhitraba ke sanahal Bisnupur Yumnam Kuno dagi ngangom surje chahi nifumathoy apokpa laikhitraba maipak amadi Yumnam Kuno dagi leima pokpam birdaja chahi kuntra humdoi apokpa kunjoni Makhoi ahom na tonglakpa Tata Truck Asok Leyland registration number WB23E2947 asida Dr. Fasal Thaba urea bag chahum asi hap laga puduna lakpada kham laga check tobada makhoi na purakli bahar adugi che chang amata yauram dabadagi fabani hairi Tengnopal PS ki team amana ngarang kg ahumga gram chama marfu mapal romgi brown sugar fagat pakam kre Superintendent of Police Tengnopal Golian Mangi Migyeng Makada Tengnopal Police Station ke kanggu amana Tengnopal gi check post ta achat awok tawriba gari sing frisking amadi checking sathabada Maruti Suzuki Ertiga registration number UP15DQ0457 amadagi ngarang nungthil pung mari rom taba aduaida brown sugar kg ahumga gram chama marfu mapal rom fagat pangam kibani More Ward number 1 Jalen 5 Kuldagi Kaizang Baite Kauba Mioi Aduna Sapon Kep Humputara Humdoi da Haptuna Gari Aduda Purakiba Fagalaba Brown Sugar Sing Adu Malimgi Kaitel da Lupa Crore Taruka La Kuntra Mapalgi Matak Oigani Hairi Fagalaba Mioi Kar Amadi Potlam Sing Adu and Yoiba Makata Batabak Lokatnaba Tengnopal Police Station da Kutsinaki Baga Lonyana and DPS Act 1985 case Ama File Tokre Hairi Pogi marak na atin babre amatang nominasi. Pony TV na makhal mathel gi thoram sing sanduk tuda miyam gi seba tawjari masida hena mai pak na bagi damak Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu hena mai pak channel ama oina bagi damak
Pony TV की contact number 9362511104 दा contact तौबिरो मखादा पिजरिबा contact number नत्रगा email असिदा मियामना suggestion पिबिरकनबा हाजरी मियामगी सजेशन बु खौरांगना नाइजरी ब्रेक की मतुंग तराम नोकचरी मखाताबा पाव पिजरी Manipur State Rural Livelihood Mission की मिकियंग मखादा सिंथांगानबी Village Level Federation VLF कायरेम बिखोकना सिंजुना वार्ड नंबर 8 अमसुंग 9 की तोंगान मफम सिंगदा लमतु सेंगदोकपगी थबक सचक्रे सिंथांगानबी VLF की मखादा लैरिबा तोंगान SHG सिंगी मसिंग यामलबा मेंबर सिंगना अंगन बायुक्तगी हौना थोकनरपतुना लमतु सेंगदोकपा अदुदा कायरेम बिखोक अवांग लेकाइदगी सोशल वर्कर लाइस्रम सोमेनसु थकनबा इसिंग अमसुंग हाई महीने चिंगबा चाना थकनबा पोटलम सिंग मात्यंग पांगलम की हाइरी ममंग थागी तांग कुन मापलगी नोंयाय मतुंगदा नोने डिस्ट्रिक्ट मनुंग चना लेबा माखवाम खुलदा चावना चिंगनिंग खाइरपाटगी नानसिन किबा मियोय सिंग रेस्क्यू टीम ना लेप्तना मी थिबगी थबक सथरखिबा अदुदा ngarang numit yung matungda चिंगनिंग खाइबदा नानसिन किबा मियोय अमगी असिबा हक्चांग फंगबा ngamkre मसी थारगा हौजिक फावबदा लाइबक थिबा थौदोक अदुदा लाइखिद्रबा मियोय यांखै मरीगी असिबा हक्चांग फंगबा ngamkre अदुबु मियोय तरुकी हक्चांग दी थिबा खंगदना लैरि हाइरि मेशिनरी कया सिजिनदुना मी थिबगी थबक सथरपा असिदा रेलवे कंस्ट्रक्शन कंपनी मनाक्ता दुकान फमदुना लैबा खुंजा मंगागी असिबा हक्चांग असि फावब थिबा फंगदना लैरि हाइरि यूनियन हेल्थ मिनिस्ट्री की डाटा की मतुंग इन्ना इंडिया दा हौकिबा पुंग कुनमरी असिदा नौना कोविड-19 पॉजिटिव ओइबा मियोय लिसिंग कुनगा चंगा कुनिपाल थिंगनख्रे लिसिंग तरा तरेट का चार्टरेट मरफु तराना लाइना असदगी फगतखी अमदी मियोय निफु मापलना लैखिद्रे मसिगा थारगा हौजिक फावबदा लाइचट असना मरम ओइरगा लैखिदबा मिगी मसिंग पुन्ना लाख मंगा लिसिंग कुन मंगा चार्टरेट सुपना मापल ओइकिबगा लोइनना हौजिक इंडिया दा कोविड नादुना लैबा मिगी मसिंगना लाख अमा लिसिंग निफु हुमदोइगा चामरी निफु मापल ओइरी पॉजिटिविटी रेट ना चादा मंगा दशमिक अनि अहुम ओइखी अमसुंग फगतपगी चांगना चादा मरफु तरा निपाल दशमिक मरी तरेट ओइखी अरोइबदा मरोइबा पाव मुखना पिजरी मम्मा मपा ओइबसिंगना नमथाक तोबसिंगदगी जैक्सन बियू हाइना एमसु अमदी कर्वी स्टूडेंट्स एसोसिएशन ना फोंगदोक्रे अफ्रीकन स्वाइन फीवर गमारी लेना अवांग सेकमाइड डिसइंफेक्टेंट कापथोक्रे अमदी लमफेल पुलिस की कांगू अमना यूरिया बैग चहुम चिंगमैरोंगी विसाल मनाक्तगी फगतख्रे पुंजा से फावबगी मारुइबा पाव सिंग मियेंग ताबिरिबसिंगबु अमुकना खुरमजरी